Janawari 12 Tamenglongda Cabinet Mifam Pangthoklaba Yari, Manipur Lengakna Manipurgi Singhi District Headquarters Singda Cabinet Mifam Pangthokpagi Matung Ina Lakliba Janawari 12 Tamenglong District Headquarters the Cabinet Mifam Pangthoklaba Yai Hairi, Pawasigi Matung Ina Secretary to Chief Minister Gi Thopuriba Nitawjam GOP na ngarang Serol ama thokre Hairi, Serol adugi Matung Ina State Cabinet Mifam Asigidamukta Chief Minister N Biren Lakadoriba Janawari 12 Tamenglongda helicopter gi kuthangda chatkadori Chief Minister gi khongchat asida Tamenglong district da chakot thaurangi project kaya sangabo loina tongan project kaya su urep uyung tamlomgani hairi leikaidgi tandokkhre langthaban kunjamakha leikaida leiba leisangthem koba pokpa L ibobi amadi leisangthem ongbi kanan mapuraba L thoiba meite hairiba mioi ani asi matai amadi manaw nupigi chatnabigi wangwada Touheidaba lichat lambagi video thengnarakpadgi hairiba mioi ani asi leikai asidagi mapunsi chuppagi oina tantokle haina leikai khungi apunba mifamna warepnakre hairi KCP PWG na QNet ET Noida Sector 143 telephonic online scam ga mai lenana makha tana leba miya do phone khara thamlakli Kangleipak Communist Party MC Unification PRO chingkhai nganba kanglei cha miya do phone khara thamlakli aina thingkraba loop asigi leikaidgi press ta thokpa cherol aduna makha taraduna hai KCP PWG na war online financial crimes online fraudulence activities haiba pandamda task force ama changkhatpaga loinana chatliba thasigi tang 15 da loop asina thokiba press release aduda chithauba scammer khragi maming makhada bijari kurkuldagi karanbala tobung mayai likaidagi thodam boilemba Arunachal Pradesh dagi leina yengkhom kakchingdagi yengkhom umendra amadi moirangthem boboi amasung Somarani Naurem Maring Palendagi Koko Korungthang Kaisampatagi Nelson Thiam yauna lepham khangdaba leiriba adim pamai Nikas amadi Barun Nauremni matakda paliba miyoising asi scam asibu salaibada yam chauna thodang loriba miyoi ngaktani amasung miyoising asi Noida UP gi makhada paliba location sing asida leiraga operate tawani haibasu lupna phaba ngamjare mafamsing adudi sector 138 Paramount Society Sector 134 Eco City Society Sector 168 Los Jing Society Sector 168 X Avier Society amadi Sector 132 JP loop asina tha asig ki hokiba tang 15 da thokiba press release aduda serial number 13 ta yawriba miyoi sector mayum Audit Kumar haiba miyoi asi technical error ni haina sengtokchagi